mayambu ahanba maktada makhal mathel manipur full story collection na mayambu tramna oksabaga lonana ikok nona khurumjari ngasisu mayamgi ngahak pothana bagi damakta manipuri horror story amamuk puduna lakchari horror story asigi mamingna ningamdana sikraba nupidugi thawai wari asina hingliba amati laikhidraba kanagumbi amataga maririna jadi aibana wakana sagatcharaga mayamgi ngahak pothana bagi damakta semjaba wari ni haujik mayamda khudol tamjari manipuri horror story ningamdana sikraba nupidugi thawai ayuk ke matamni ibem tombi tumba hugulaklaga mapalomda tholaki aduga sumangda lam taiduna leiriba nungsida yengtuna hairi hai thabak tawbadane ichu tara tawbatamu ichu tadebisidi asi hairamduna imungda sauna sangki nungsi karisu haide tumina lehowi adubu matham modadi laikhidraba mama mapabu ningsingjaduna kapsai numittugi numidangni ibem tombiga chawbolgado chak chabal loraga tumnabagi damak phamungtha sangai ibem tombina asumna hairi as moi babung aidi masigi lamja sara masa siga ekoibu kayam kuina lemina khisi haibanoba aine as tho hatu khasira haidana khalamlibani maduda chawbolna hai kari nupinoni masibo hai ta kinini nangbo nati aisu lemina banatine adubu karidi upai lei ha hai wathi warem do ngang kadona leirano tumnaba tawro aidine tume hai asi hairamduna chawboldo tumkhri ibem tumbisu aine buwa ama hairabadine asi ngaktani asi hairaga mahaksu tumki nongma khun aduta leiba khaba hoigi kangbudo yu thakduna pulami yugi nisanasu phanayam panarabani makhoi ado adda khabana matao aidi makha lekai nungsido masaksu phajai aidi mase yamna nungsibo matao rohit noigi di nadom sagi masasing natrane maduda rohit na amu hoi taw thokwa budi thoi nungsigi mapaga aikoi gi idom sagi mapaduga pukminnabani makhoi ani gi wadu tabada nolaina matau khabada bu jaraktrabadi loire he paisa su mayam pai sidabu yadraba nupi dudi apangba nupi aiduni wafam aduda noyaina amu makha tana noina hairido aidi yaraktong mandeda nungsido yam ing tapani adugumba yaba nupi mandeba wafam aduda khabana phajana haibada yadragadi phaba taredana nupi masa manabu kaidonigi maduda rohitna matao yadragana aikoi dom saga tanaraga loire nang kaimta khaluno ado ngasigi di losilasi pungse yam thenge maduda khabana hoi salasi asi haiduna ngeha pulam labagi matungda makhoi mari ado mayum lomda chaknakhri nongmagi numitni nungsido dukan daki pot leiruraga mayum lomda halai nungsina asu lakpada khaba hoigi kangbuga thengnari matam aduda rohitna matau khaba adalla ibasibu nungsi natrane maduda khabana mani ni ai matau ngasi di tanja phangi ngasida hekta hayorasi ai haigi yenguko nungsi abdang ai khone nati nangbu kadai da chalubano ne maduda nungsina dukan chalubane dakhaba noidi sida kaidoramni bano haiduna khumi maduda khabana kaisu tawdeda sumlerambane ado nungsiye ai nangonda wa amatang di haige khalliba khalakpase yamna kuirabani nangna yani yaroidi khangdre wafam maduda nungsina kari wano da makhaba maduda khabana nungsiye ai nangbu thamoi singa nungsi khabagi wafam adu tabada nungsina sauna hairi ta khaba ai hauji adugumagi wakal khanjadri aibu nachanmangni khanbiyo ai thengi chalagi asi hairamduna chakhi maduda khabana nangumba kaisalaitaba nupi macha amana aina fajana hairisi fawa yadaba fai khanganidra
ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯑꯁ ꯐꯔꯦꯁꯦ ꯑꯗꯨꯗ ꯇꯦꯟꯁꯟ ꯍꯥꯏꯒꯠꯂ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯏꯗꯣꯝꯆꯥꯒ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯏꯕꯦꯇꯣꯝꯕꯤꯅ ꯔꯣꯍꯤꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯎꯗꯅ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯀꯩ ꯋꯥꯅꯣ ꯏꯗꯣꯝꯆꯥ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ ꯐꯣꯟꯗ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯥꯛꯇ ꯂꯥꯛꯎ ꯑꯧ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯏꯃꯥꯟꯅꯕꯒ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥꯁꯨ ꯊꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯣꯍꯤꯠ ꯈꯥꯕ ꯅꯣꯡꯂꯩ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯏꯕꯦꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯔꯣꯍꯤꯠ ꯁꯨꯃꯥꯡꯗꯒꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯂꯥꯛꯏ ꯏꯗꯣꯝꯆꯥ ꯑꯗꯨꯝꯅ ꯏꯕꯦꯇꯣꯝꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯆꯪꯉꯣ 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 ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯑꯧ ꯏꯗꯣꯝꯆꯥ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯛꯂꯤ ꯔꯣꯍꯤꯠ ꯍꯣꯏ ꯆꯪꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯍꯥꯏ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯐꯝꯃꯨ ꯐꯝꯃꯨ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯐꯖꯅ ꯁꯥꯟꯅꯔꯁꯤꯀꯣ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯑꯗꯨ ꯀꯀꯥ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯀꯧꯕꯕꯨ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤꯒꯤꯅꯤꯅꯦ ꯅꯨꯡꯁꯤꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯌꯦꯡꯅꯩ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯅꯨꯡꯁꯤ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯣꯏ ꯀꯀꯥꯒ ꯑꯩꯒꯁꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅꯅꯦ ꯅꯣꯏꯗ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅꯅꯦ ꯀꯧꯔꯤꯕꯅꯤ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯍꯤꯠꯅ ꯅꯨꯡꯁꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯗꯣꯝꯆꯥ ꯃꯁꯤꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ ꯇꯥꯗꯅꯕꯅꯤꯅꯦ ꯑꯩꯅ ꯊꯕꯛ ꯊꯥꯈꯤꯕꯅꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯣꯏ ꯐꯔꯦ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒꯅꯕꯨ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯝꯖꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯀꯣꯛ ꯊꯨꯡꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯊꯕꯛꯁꯨ ꯈꯔ ꯂꯩꯍꯧꯔꯤ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯃꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯗꯨꯗ ꯆꯥꯎꯕꯜꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯆꯠꯅ ꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯔꯣꯍꯤꯠ ꯑꯩꯗꯤ ꯅꯣꯏꯒꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯖꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯣꯏ ꯃꯇꯥꯎ ꯐꯖꯅ ꯍꯥꯏꯖꯔꯦ ꯑꯗꯨꯕꯨꯗ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠꯇꯣ ꯏꯕꯦꯇꯣꯝꯕꯤꯒ ꯆꯥꯎꯕꯜꯒ ꯊꯕꯛ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ ꯅꯨꯡꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯄꯥꯟꯗ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯒꯦ ꯏꯃꯨꯡꯗꯨꯗ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯗꯣ ꯃꯄꯥꯟꯗ ꯃꯗꯣꯝꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯊꯕꯛ ꯇꯧꯔꯝꯕꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯏꯗꯣꯝꯆꯥ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯈꯨꯟꯒ ꯅꯧꯊꯔꯗꯅ ꯍꯥꯏ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨꯀꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯜꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ ꯍꯥꯟꯅꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯥꯏ ꯃꯊꯟꯇ ꯂꯩꯍꯧꯔꯕꯅꯤ ꯅꯨꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯍꯥꯏ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯗꯨꯗ ꯈꯥꯕꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯁꯣꯏꯍꯟꯖꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯜꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯃꯇꯥꯎ ꯅꯣꯡꯌꯥꯏ ꯅꯪ ꯆꯪꯉꯨ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯩꯗꯤ ꯆꯪꯉꯒ ꯀꯩ ꯍꯥꯏꯔꯨꯗꯣꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏꯔꯁꯣꯅ ꯍꯥꯏꯔꯤꯕ꯭ꯔꯕ ꯁꯛ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕ ꯌꯨꯝꯗ ꯆꯪꯉꯛꯑꯦꯗꯅ ꯐꯥꯍꯜꯂꯣ ꯍꯥꯏꯔꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏ ꯑꯄꯪ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯤ ꯍꯥꯏꯔꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯃꯁꯤꯕꯣ ꯃꯗꯨꯗ ꯈꯥꯕꯅ ꯃꯁꯤꯒꯤ ꯑꯄꯪꯁꯤꯗꯤꯕ
ꯅꯪꯉꯣꯟꯗ ꯑꯗꯨ ꯍꯥꯏꯔꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯆꯥꯕꯗꯅ ꯊꯧꯅꯥ ꯐꯔꯤꯕ ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯈꯤꯕ ꯑꯅꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯄꯥꯈꯠꯂꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯛꯂꯛꯑꯦꯗꯅ ꯅꯣꯡꯂꯩꯅ ꯃꯇꯥꯎ ꯅꯣꯡꯌꯥꯏ ꯅꯪ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯅ ꯐꯅꯤ ꯅꯣꯡꯌꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ ꯆꯪꯉꯒ ꯌꯦꯡꯉꯨꯔꯁꯤ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯣ ꯀꯤꯅ ꯅꯨꯡꯁꯤ ꯍꯣꯏꯗ ꯑꯁꯨꯝ ꯆꯪꯉꯛꯏ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯄꯥꯈꯠꯄ ꯁꯥꯔꯗꯨꯅ ꯀꯧꯔꯛꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯗꯣ ꯇꯥꯕꯗ ꯅꯨꯡꯁꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯅꯥ ꯃꯁꯤꯗ ꯅꯣꯡꯌꯥꯏꯅ ꯅꯣꯏ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒꯗꯣ ꯊꯕꯛ ꯆꯠꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯣ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯅꯣꯡꯌꯥꯏꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯅꯣꯏ ꯗꯥ ꯔꯣꯍꯤꯠꯁꯨ ꯆꯠꯈ꯭ꯔꯕꯅꯦ ꯍꯣꯏ ꯐꯔꯦ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯨ ꯄꯨꯊꯣꯔꯛꯂꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯅꯨꯡꯁꯤꯅ ꯈꯥꯕ ꯍꯣꯏꯅ ꯒꯥꯔꯤ ꯈꯥꯝꯃꯝꯕꯗꯣ ꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯣꯡꯌꯥꯏꯅ ꯅꯨꯡꯁꯤꯒꯤ ꯃꯆꯤꯟ ꯑꯗꯣ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯅꯨꯡꯁꯤ ꯃꯁꯝ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯛꯂꯒ ꯆꯤꯡꯗꯣꯟꯂꯣꯝꯗ ꯄꯨꯈꯠꯂꯛꯏ ꯅꯨꯡꯁꯤ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯐꯥꯕꯤꯔꯤꯕꯅꯣ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯈꯥꯕꯅ ꯅꯪꯕꯨ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯖꯕꯗꯨꯗ ꯅꯪꯅ ꯅꯉꯛꯀꯟꯗꯨꯅ ꯌꯥꯝꯅ ꯍꯥꯏꯒꯠꯈꯤꯕꯗꯥꯏꯅꯦ ꯍꯥ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯅꯥ ꯂꯥꯛꯂꯒ ꯀꯟꯕꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯗ ꯅꯣꯛꯂꯤ ꯅꯨꯡꯁꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯅꯨꯡꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯕ ꯂꯧꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯂꯩꯅ ꯃꯇꯥꯎ ꯃꯁꯤ ꯍꯤꯡꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯥꯠꯇꯣꯛꯑꯁꯤ ꯃꯗꯨꯗ ꯈꯥꯕꯅ ꯃꯗꯨꯅ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯧꯔꯛꯂꯕ ꯅꯨꯡꯁꯤꯗꯣ ꯑꯋꯥ ꯆꯩꯅꯥ ꯈꯪꯂꯝꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯊꯋꯥꯏ ꯊꯥꯈꯤ ꯔꯣꯍꯤꯠꯅ ꯃꯇꯥꯎ ꯑꯁꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯁꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯅꯨꯡꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯇꯣꯝꯕꯤ ꯍꯣꯏꯗ ꯈꯥꯕ ꯍꯣꯏ ꯂꯥꯛꯂꯝꯃꯤ ꯔꯣꯍꯤꯠꯅ ꯏꯗꯣꯝꯆꯥ ꯍꯧꯖꯤꯛꯇꯤ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯒꯤ ꯅꯤꯡꯕ ꯊꯨꯡꯉꯝꯃꯅꯤ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯎꯕꯜꯅ ꯆꯠꯂꯣ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯏꯕꯦꯇꯣꯝꯕꯤ ꯍꯣꯏꯒ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯇꯨꯅ ꯏꯕꯦꯇꯣꯝꯕꯤꯅ ꯁꯨꯃꯥꯡꯗꯒꯤ ꯑꯣ ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯀꯨꯜꯂ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯨꯜꯂ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ 이베톰비나 ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯀꯨꯜꯂ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯗꯨꯗ ꯀꯨꯜꯂꯅ ꯃꯥꯅꯤꯅꯦ ꯑꯃꯥꯏꯕ ꯀꯨꯜꯂ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯤ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯀꯨꯜꯂꯅ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣꯅꯦ ꯏꯕꯦꯝꯃ ꯑꯔꯥꯏꯕꯗꯤ ꯃꯥꯟꯗꯦ ꯅꯪꯒꯤꯁꯦ
ꯃꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯏꯕꯦꯇꯣꯝꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯀꯨꯜꯂꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯃꯥꯜꯂꯤꯅꯦ ꯁꯛꯁꯤꯡꯁꯤꯒ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯗꯧ ꯑꯃꯠꯇꯕꯨ ꯃꯥꯟꯗꯦꯕ꯫ ꯀꯨꯜꯂꯅ ꯃꯇꯣꯝꯇ ꯉꯥꯡꯕ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯀꯔꯤꯕꯨꯅꯣ ꯑꯣꯖꯥ ꯃꯥꯏꯕ? ꯅꯇꯣꯝꯇ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕꯤꯔꯤꯕꯗꯨꯕꯣ? ꯑꯗꯨꯗ ꯀꯨꯜꯂꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯕꯦꯝꯃ, ꯊꯕꯛꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯜꯂꯅ ꯖꯟꯇ꯭ꯔ ꯈꯔ ꯄꯤꯔꯛꯏ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯃꯁꯤ ꯖꯟꯇ꯭ꯔ ꯑꯁꯤ ꯅꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯀꯅꯨꯀꯣ꯫ ꯃꯁꯤ ꯍꯦꯛ ꯂꯥꯞꯊꯣꯛꯄꯗ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛꯇ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯀꯠꯂꯝꯃꯤ꯫ ꯀꯨꯜꯂꯅ ꯍꯥꯏ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕ ꯍꯣꯏꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯀꯨꯜꯂꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯅꯨꯡꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛꯇꯗꯤ ꯇꯤꯜꯍꯟꯕꯤꯌꯨ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯈꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯂꯩꯕꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯣꯝꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯐꯪꯗ꯭ꯔꯦ ꯑꯣꯖꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯀꯨꯜꯂ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯩꯔꯝꯂꯦꯟ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯀꯞꯆꯔꯝꯕ꯫ ꯍꯣꯏꯗꯍꯦ, ꯐꯠꯇꯕ ꯃꯤꯕꯨ ꯀꯟꯁꯤꯟꯗꯨꯅ ꯊꯝꯕ ꯍꯧꯅꯗꯦꯗ꯫ ꯐꯠꯇꯕ ꯃꯣꯏꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯧꯊꯣꯛꯄꯤꯌꯨ, ꯃꯥ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯅ ꯄꯤꯈꯤꯕ ꯖꯟꯇ꯭ꯔꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯂꯧꯊꯣꯛꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯜꯂꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯖꯟꯇ꯭ꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯅ ꯖꯟꯇ꯭ꯔ ꯄꯤꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯕꯦꯇꯣꯝꯕꯤꯗꯣ ꯃꯥꯗꯤ ꯆꯥꯎꯕꯜꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯏꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯣ ꯏꯗꯣꯝꯆꯥ, ꯑꯩ ꯂꯥꯛꯏꯌꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯃꯈꯣꯟꯁꯤꯗꯤ ꯏꯕꯨꯡꯉꯣ ꯔꯣꯍꯤꯠꯀꯤ ꯃꯈꯣꯟ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗꯀꯣ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯏꯗꯣꯝꯆꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯨꯁꯨꯛ ꯃꯨꯟꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯈꯣꯟꯁꯤ ꯆꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯁꯣꯔꯣ ꯆꯤꯡꯊꯔꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯡꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ꯫ ꯏꯕꯦꯇꯣꯝꯕꯤ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯅꯨꯡꯁꯤꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯅꯆꯥꯕꯨ ꯅꯆꯥꯅꯤ ꯈꯜꯂꯕ ꯉꯝꯗꯕ ꯅꯈꯣꯏꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯏꯕꯦꯇꯣꯝꯕꯤ ꯆꯩꯅꯥ ꯈꯥꯡꯕꯗ ꯋꯥꯔꯕꯅꯤ, ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯀꯟꯅ ꯃꯦꯠꯂꯛꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯣ ꯊꯋꯥꯏ ꯊꯥꯔꯦ꯫ ꯆꯥꯎꯕꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯕꯦꯇꯣꯝꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯩꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣꯅꯦ? ꯃꯄꯥꯟꯗꯒ ꯊꯣꯛꯈꯤꯕꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯆꯥꯎꯕꯜꯁꯨ ꯏꯕꯦꯇꯣꯝꯕꯤꯅ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯜꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯃꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯆꯥꯎꯕꯜꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯄꯥꯏꯔꯒ
ꯂꯥꯛꯇꯨꯅ ꯂꯪꯈꯤꯕꯗ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯒꯤ ꯐꯛꯂꯥꯡ ꯑꯗꯣ ꯆꯦꯛ ꯑꯣꯏꯕꯅꯤꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤꯕ ꯑꯗꯨꯗ ꯆꯧꯕꯜꯗꯣ ꯃꯀꯣꯛꯇꯒꯤ ꯏ ꯍꯩꯊꯗꯨꯅ ꯃꯥꯁꯨ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯏꯕꯦꯇꯣꯝꯕꯤꯒ ꯆꯧꯕꯜꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯣꯡꯂꯩꯒ ꯅꯣꯡꯖꯥꯏꯒꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯕꯒ ꯔꯣꯍꯤꯠꯀꯗꯤ ꯀꯩꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯁ, ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯀꯤꯒꯟꯈ꯭ꯔꯦꯍꯦ, ꯑꯩꯈꯣꯏꯗ ꯆꯟꯇ꯭ꯔ ꯁꯤꯔꯤꯁꯤꯗꯤ ꯍꯥ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯔꯤꯅꯣ? ꯃꯥꯅ ꯀꯔꯤꯕꯨ ꯉꯝꯖꯔꯨꯅꯤ? ꯌꯥꯔꯦ, ꯑꯀꯤꯕ ꯅꯕꯥꯅꯤꯅꯦ ꯂꯩꯍꯧꯔꯣ꯫ ꯔꯣꯍꯤꯠ, ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯕꯥꯅꯤꯗꯤ ꯆꯠꯈꯤ꯫ ꯅꯣꯡꯌꯥꯏꯒ ꯅꯣꯡꯂꯩꯒꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯅꯣꯡꯂꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯦ, ꯀꯅꯥꯅꯣꯅꯦ ꯀꯥꯡꯈꯗ ꯅꯥꯍꯦꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯃꯉꯛ ꯑꯗꯣ ꯊꯤꯟꯊꯔꯒ ꯌꯦꯡꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯃꯨꯁꯨꯛ ꯃꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯅꯣꯡꯂꯩ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯎꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯒꯦ ꯇꯧꯔꯤꯉꯩ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯈꯅꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯗꯨꯅ ꯊꯤꯡꯖꯤꯜꯂꯛꯂꯒ ꯑꯣꯠꯈꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯣꯠꯈꯥꯏꯔꯛꯄꯗ ꯅꯣꯡꯂꯩ ꯂꯥꯎꯕ ꯉꯝꯗꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯊꯥꯔꯤ꯫ ꯁꯣꯝꯗ ꯅꯣꯡꯌꯥꯏꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯔꯣꯍꯤꯠꯀꯤ ꯈꯣꯟꯖꯦꯜꯗ ꯍꯣ ꯏꯇꯥꯎ, ꯍꯣ ꯏꯇꯥꯎ, ꯅꯣꯡꯌꯥꯏ, ꯏꯇꯥꯎ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯅꯣꯡꯌꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯊꯔꯨꯔꯕꯗꯒꯤ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯍꯧꯒꯠꯂꯛꯏ꯫ ꯑꯁ, ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯃꯨꯛ ꯀꯧꯔꯛꯏꯕꯁꯤꯅ? ꯑꯍꯤꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯧꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕꯖꯥꯠꯂꯥ? ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ, ꯍꯣ ꯏꯇꯥꯎ, ꯑꯩꯅꯦ, ꯃꯇꯥꯎ ꯔꯣꯍꯤꯠꯅꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯅꯣꯡꯖꯥꯏꯅ, ꯑꯁ, ꯑꯍꯤꯡꯁꯤꯗꯕꯨ ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ, ꯊꯣꯛꯂꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯗꯤ ꯔꯣꯍꯤꯠꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯎꯕꯗ ꯅꯣꯡꯌꯥꯏꯅ, ꯏꯇꯥꯎ, ꯀꯩꯒꯤꯅꯣ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤꯕꯗꯨꯕꯣ? ꯏꯃꯨꯡꯗ ꯆꯪꯂꯛꯑꯣꯁꯦ꯫ ꯔꯣꯍꯤꯠꯅ, ꯑꯁ ꯏꯇꯥꯎ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯇꯥꯎ, ꯅꯣꯡꯂꯩꯗꯣ ꯍꯧꯖꯤꯛ ꯁꯤꯔꯦ ꯍꯥꯏꯌꯦ, ꯑꯗꯣ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯅꯣꯡꯌꯥꯏ ꯅꯣꯡꯂꯩ ꯁꯤꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯈꯤ꯫ ꯔꯣꯍꯤꯠꯅ, ꯑꯁ ꯏꯇꯥꯎ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯈꯥꯕꯁꯨ ꯂꯥꯛꯂꯝꯃꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯡꯂꯩ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯕꯥꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯌꯥꯏꯅ, ꯏꯇꯥꯎ, ꯀꯃꯥꯏ ꯇꯧꯔꯤꯅꯤ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯇ ꯑꯩꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯨꯕꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯤꯅ, ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯅ ꯐꯤꯕꯝ ꯀꯥꯏꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯔꯒ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯅꯣꯡꯌꯥꯏ ꯆꯦꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯅꯨꯡꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣꯛꯀꯤ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯀꯞꯅ ꯀꯞꯅ, ꯅꯨꯡꯁꯤ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯨꯟꯅ ꯇꯧꯁꯦꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯗꯣ ꯇꯥꯗꯦ꯫ ꯑꯁꯨꯝ ꯆꯤꯡꯂꯛꯂꯒ ꯅꯨꯡꯁꯤꯅ ꯀꯟꯅ ꯂꯪꯉꯛꯄꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯆꯤꯡꯂꯛꯄꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯅꯨꯡꯗ ꯊꯣꯝꯕꯗꯒꯤ ꯆꯩꯅꯥꯗꯨꯅ ꯅꯣꯡꯌꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯤ꯫ ꯁꯣꯝꯗꯗꯤ ꯔꯣꯍꯤꯠꯅ ꯈꯥꯕꯒ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ꯫ ꯃꯇꯝꯗꯣ ꯔꯣꯍꯤꯠꯇꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ, ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯈꯤꯕꯗꯨꯕꯣ? ꯑꯁ, ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯛꯀꯦ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯌꯥꯟꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯔꯣꯍꯤꯠꯇꯣ ꯀꯤꯔꯛꯂꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯛꯄꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯈꯥꯕꯅ ꯀꯩꯗꯧꯔꯕ ꯆꯥꯅꯣꯅꯦ ꯍꯥꯏꯔꯒ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯁꯨ ꯎꯔꯦ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯂꯤꯕꯗꯨꯅ ꯎꯕꯗ ꯈꯥꯕ ꯔꯣꯍꯤꯠꯄꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯨꯕ ꯑꯗꯨꯅ ꯔꯣꯍꯤꯠꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯔꯣꯍꯤꯠꯀꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯊꯦꯛꯂꯛꯏ ꯔꯣꯍꯤꯠ ꯀꯟꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯨꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯔꯣꯍꯤꯠ ꯃꯈꯣꯡ ꯂꯩꯊꯦꯛꯂꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯩꯊꯦꯛꯂꯛꯏ ꯍꯟꯗꯛꯇꯤ ꯔꯣꯍꯤꯠ ꯆꯩꯅꯥ ꯈꯥꯡꯕ ꯋꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯅꯟꯊꯔꯛꯏ ꯑꯗꯨꯝꯅ ꯅꯟꯊꯔꯛꯄꯗꯨꯗ ꯔꯣꯍꯤꯠ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯊꯕꯥꯛ ꯀꯥꯏꯗꯨꯅ ꯁꯤꯔꯤ ꯈꯥꯕ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯎꯕꯗ ꯆꯦꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯍꯥꯛꯅ ꯂꯦꯞꯄꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ ꯈꯥꯕꯅ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯗꯤ ꯅꯨꯡꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯥꯏꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯈꯥꯕꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯅꯨꯡꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯟꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯗꯗꯤ ꯇꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯟꯕꯤꯕ ꯍꯥ ꯑꯁꯤꯌꯥ ꯍꯥꯏꯔꯒ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯩꯈꯥꯏꯔꯛꯏ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨꯁꯨ ꯃꯦꯠꯈꯥꯏꯔꯛꯏ ꯈꯥꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯥꯕꯒꯤ ꯃꯈꯦꯠ ꯑꯗꯣ ꯁꯦꯒꯥꯏꯔꯛꯏ ꯃꯈꯨꯠꯁꯨ ꯊꯨꯗꯦꯛꯏ ꯈꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯌꯥꯕ ꯈꯪꯂꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯊꯋꯥꯏ ꯊꯥꯔꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯏꯕ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯨꯜꯂꯁꯨ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅꯤꯅ ꯅꯨꯡꯁꯤꯕꯨ ꯉꯥꯏꯔꯝꯃꯤ ꯅꯨꯡꯁꯤ ꯀꯨꯜꯂꯒꯤ ꯃꯃꯥꯡꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ ꯀꯨꯜꯂꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯇꯧꯕꯤꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯜꯂꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯦ ꯀꯨꯜꯂꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯣꯏꯕꯅ ꯌꯥꯝꯅ ꯇꯦꯟꯅ ꯊꯥꯕꯤꯔꯛꯄꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯈ꯭ꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯒꯗꯤ ꯁꯣꯏꯗꯅ ꯁꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ